मरोइबा पाउसिंग मणिपुर बु इंडिया के ख्वाइदगी मकोक थोंबा स्टेट ओहेनना बहोनबदा मियेंग चंगनी हाइना गवर्नर नजमा हेप्तलाना फोंदोखरे मणिपुर बु हेना चाखोपा शांति लेब स्टेट अमा ओहेनसे हारबदे कांग्रेस पार्टी मपांगल करहन बताई हाइना चीफ मिनिस्टर ओक्रम इबोबिना फोंदोखरे अमदे NSNIM की मथक्ता मणिपुर सरकार ना लौगदब फिरेप चपचाना खंगनद्रबदे अकन मखोंजंग चंगसलगनी हाइना UCM ना फोंदोखरे खुरमजरी नियंग ताबिरिब सिमुतराम औचरी मपुंग पाउसिंग मणिपुर बु इंडिया की ख्वाइदगी मकोक थोंबा स्टेट ओहेनना बहोनबदा मियेंग चंगनी हाइना गवर्नर नजमा हेप्तलाना फोंदोखरे वाफम सिंह असि नॉर्थ एओसी दा लेबा आशा जिना कॉम्प्लेक्स दा पांगथोकेबा गवर्नर अवार्ड अमदी आरके सनातोंबी देवी अवार्ड इंग्लिसनी तरातरु यंथोपगी थरमदा मांगना फोंदोखिबनी थरम अदुदा चीफ मिनिस्टर ओक्रम इबोबी अमदी एमपी टी मैनिया सुसरु याके जूडो ट्रैफिक पुलिस फिजिकली चैलेंज साइक्लिंग आर्म रेसलिंग फेंसिंग ओजा अमदी तोंगान तोंगान बा लमदा मकोक थोंबा मैरोइसिंग खंगतुना अवार्ड खुसिनके चीफ गेस्ट ओना सरुक याखेबा गवर्नर नजमा हेप्तुलाना इंडिया दा चटनरिबा एजुकेशन सिस्टम असी मतम चंगना मई मसिंग तंबा लोरबा मतुंगदा थबक फंगनबा ngamdaba असी लाइबक थीबनी एजुकेशन सिस्टम हेना मगुन लहनगे हारबदे तंबा लोरबा मतुंगदा मतिक चाबा मी पुथोपा ngamba लंबीदा चंगसिनबा चंगी खुनाई असबु हेना वांगबा थाकता पुखत के हारबदे हौरकलिबा मैरोइसिंग असिदा माइकई खुदिमक्तगी पुकनिंग इथिल पीबा थबकसिंग पांगथोकदबने मकोइना तुंगी मिरोगी थौदांग लौगदौरिबनी हाइबा असी खंगनना होनबा जुंगनी मणिपुर दा शांति अमदे नुंसी चानना हेना लहनगे हारबदे अफब महिरे पुथोकदा मियेंग चंगदबनी मांगना लाकलिबा असी मणिपुर बु चाखोटपा लंबीदा पुखनबा लाकपनी माइकई असोमदा अंगंबा मोंगदा होनगनी अमदे मणिपुर बु इंडिया की ख्वाइदगी मकोक थोंबा स्टेट अमा ओहेनना होनबदा थौदांग यागनी हाइबा वाफम फोंदोखी In our country for ancient time there have been a Guru Shishya Parampara. It is therefore imperative for all of us to do everything possible to inspire, encourage and support the students so that they are able to play a meaningful and definitive role in the nation's future. Our education should not only focus on access to global knowledge, but should also uphold the richness of our culture and values supported by the time-honored and eternal discipline. And Manipur is so rich in its culture and for its knowledge and education. Saru yakiba Chief Minister Okrem Ibobina Kunai ama chakhoramba haibase human resource fagadambana khwaidagi faba lambini matik chaba mahiroi amadi miyoi masin hena leirabadi santi leiba chakhorpa state ama ohenbang ngamgani lambi asi puranabagi damak center amadi state government na scheme kaya paikhatuna lagli human resource semganaba honabada private sector gi thodang chawi prithvi da phawriba mahi tampham sing ayambana private party na chalaiba ngatani government asu makoida mateng pangnaba honaduna lagli government amadi private sector anina mai masingi lamda hidanarba matamda lamdam asidagi apabum hairi sing hena puthopa ngamgani phongdokhi yamna qualified oiba matik saba many tongan ba field oiba yai doctor da oiba yai technical education oiba yai or lawyer oiba yai machine percentage vela matamda koi state si yamna shanti leiba yamna safutpa adugumba state ama oirkani hai government of india su paisa mayam thadana state government su amamba ekoi limited resources se sidagi amamba hona jari masidi human resource hai bisidi akoi na yen state government na paisa leire hai kanda tawba ya da semba ya matam sari ne da semba buta adu oirgadi masi government na su amamba tawba private sector hai tare education sector sidida apa institution mayam ama ko targadi government ga masi private sector da tawba mayam sida competition tawga apa
magul leiba matik saba koi ki state leader ay angang puthok ngamgani haibse harjabani Manipur bu hena chawkhatpa amadi santi level state ama ohensi harbadi Congress party mapangal kanghan batai haina Chief Minister Okram Ibobina Fondokre wafamasi Ketrigao Block Congress Committee na sinduna Ketrigao ge background da pangtokba nomogi oba political conference da Chief Minister na Fondokibani conference aduda MPCC ki President TN Hauke Minister Parliamentary Secretary MLA amadi Congress ki masakna bal luchingbo kaya susarbiya ke Kendra ki MLA su oriba Parliamentary Secretary Amin Sahayaw na pangtokba political conference aduda Chief Minister na Manipur da leiba Congress nataba atay political party singasi nong mufado hawgalapa party gumbani kuini chaloi Congress na India da matam sang na lengak pairapadagi malem da India bu thak nikna kinari state asida su Congress na chahi tara mga rom sasan pairapadagi law and order gi fibam ningthi na pagad mangamle matam amada numidangi pung tarukta kaithel thong lolamba amadi chatpa kinaramba du ngasidi ningtamna numidangi athengba fawba chatpa ngamba asina khudamni State asibu hena fawa thakta pukhatke amadi mihat mipun leitaba lamdam ama ohenge harbadi Congress Party da thazaba thamduna mateng pibiu phongdoke Manipur da khamde koi Congress da sason tawjeriba Manipur khamde any other step leiriba mayam pura maksimsi ngasi democracy da hena makul hapalai se Shri Rajiv Gandhi na tawbiram bari aduna koi Manipur se hujik laiba development ni tempo hai batare laiba si masdida khara he nan lakna ba khara je he na Manipur se yamna shanti leiba adugumba sana chinana koi nungsinana leimina ba yanana ba hai batare kadi Congress si mapangan kakhanba natana atai karim ta upai leiroi hai si ai mayam mafam dai apil si ai tawjani bani Anasin IM ki mathakta Manipur Sarkar na laugadaba chapsaba firep lauthoktrabadi akanba khongjang changsilagani haina UCM ki President Elangbam Johnson na phongdokre UCM na sinduna Manipur ki apunbagi saktam ngaknaba thawaina pontha pikraba miyoi 19 ki mafamda ikai khumnaba utuna ngasi ke krupata langban gi haitha leitha tambagi thoromda wafamasi phongdokhibani mahana makha taraduna Handakta Senapati District tagi NSN IM gi cadre ahum Assam Rifles na farga Manipur Police ta sinarapada masafate haina maram piraga amuk thadokhiba asi maram chade nongmai kapna ba lepagi yanaba leitaba state asida NSN IM na crime kaya chathabada Manipur Sarkar na yengduna leiri NSN IM na Manipur da chathariba thabaksing thingnabagi thautang chapsana Manipur Sarkar na logadabani haina NSN IM amasung Bharat Sarkar gi interlocutor RN Ravina phongdoklaba wafam leikrabani jingda thabak shuba chatkiba miyoi kaya NSN IM na hatpa Sarkar gi employee kaya ot naibada Manipur Sarkar na yengduna leiri Tingi district singda NSN IM gi afungba kem kaya leirabasu usinadana leiri fibam kaya asina maram oiduna Manipur Sarkar na NSN IM gi mathakta laugadaba firep adu mayek sengna khangandrabadi khudong thiba kaya mayok narapa yai haike अथुब मतमदा अखोई मणिपुर सरकार की ओइबा फिरेब से मियाम द खंगन NSN IM ना मणिपुर दा अखोई सीज फायर लेते मफम सिरेजा मखोइना ग्राउंड रूल थुआइगो ऑपरेट तौरिबा से नत्रगना मखोई मथक्ता चप चाबा शक्ति लेबा सिजन शक्ति मियाम से सिजन रकांदा एक्शन दु लोकट पियु हाइदना UCM की मैकेटे की हाइजरी मसिन नतबा तारगदी मणिपुर मियाम नसु अखोई की मणिपुर सरकार की मथक्ता अचौ इहोमा सोइना लाकनी हाइबा फम सिमा अखोई UCM की मैकेटे की थमजरी Manipur ki Chief Minister Okram Ibobina Mera Haubugi Yaipa Pauzal Manipur Miyamda Piragli Mera Tha Haubuga Loinana Pangthokpa Nat ki Khumai asina Ningsingba Thoktraba Matamdagi Hauna Jing amasung Tam Anigi Marakta Thadongnaba Yadraba Nungsinaba Machil Manau Oibagi Mari Adu Nauhongno na Ningsinghali Festival asina Lamdam asida Kunda Minariba Furup Singi Marakta Machil Manau Oibagi Mari Adu Hena Chesil Handuna Nungaya Faba Tangdu Leitaba Wata Padaba Manipur Ama Oirasanu Hairi Ahal Singi Numit Tauram Social Welfare Department na Sindurangasi Pasui Patu the Labor Community Hall the Pangtokre Taramadu the Social Welfare Minister A.K. Mirabai Manipur State Commission for Women ki Chairperson Dr. K. Sovita Devi Manipur Commission for Protection of Child Rights ki Chairperson S. Sarat Kumar Sharma Commissioner Disability Dr. R.K. Kumarji Singha Social Welfare ki Principal Secretary J.C. Ramthanga
Director L. Nabakishore Amade, Deputy Secretary S. Nabasingana Marueva Musing Oina Saruk Yaki, Taronga Mari Lenina, Social Welfare Minister A.K. Mirabaina, Manipurda Ahal Oirabasingi Tonganba Hospital Ama Hangdok Nabahona Bagaloinana, Jahi Humfugi Mathak Oirabasingi Tonganba Card Amamam Isu Tauduna Makoida Kanaba Pina Navatorang Paitali, Al Oirabasingi Damak All S Home Kun Amade Daycare Center Taranipan Hangduna Tamle, Atay Wat Horiba District Singnasu Hangdona Batorang Tori Fundoki. Sarkargi tongan ba machinery kaya da thaba inghang tawiba amadi tawba ngamdaba tongan ba business sector da changiba aina tongan ba field da changiba mayam sing ase aikoi ima ipana pokpiramba oiramdaba taragadi ngasi aikoina ningjariba honariba ngasi oiriba punimal je ngamlamloi haibase aikoina khanglaba wafam kaya amani Numirasiga Mari Lenana Manipur ki Kendra Mapandagi Lakpa Hal Lising Manga Romda Kudor Pot Pibagalwena Chalen Amasu Chamina K. Lamfel Pataleba National Institute of Technology NIT Manipur ki Deputy Registrar Oiba Lesang Them Dorengi Nagamapal Kangjabi Leretaleba Yum Amadi Maki NIT A Block Labor Officer CBI gi Mui Tara Marina Sabat Team Amana Tizin Humzin Magi Tabak Chatakre Ngase yu pungtare taba matamdagi Tizin Humzin Kiba Adu Kari Maram Gino Haba Chat Saba Kanglapa Daitri All Manipur Working Journalists Union Amju Amade Imphal West District Police Adina Punna Kusam Naduna Imphal City gi Koyatong Traffic Point gi Governor Mamang Pau Bugi Lambi Sengdopagi Tabak Chatakre Ngasi Lamtu Semdokpa Aduda Imphal West ki SP Herojit Amjugi President Wangkemcha Siamjaina Lujingduna Pau Missing Police Amade BDF Personnel Singna Saruk Yake SP Herojit na Amju Amade Police Department ki Apapamadi Thamnabagi Pandamda Thabak Asi Pakapani Imphal City Asi Lunana Lehanaba Amade Miyam gi Oiba Apaba Thabak Thoram Singda Punna Kusam Naduna Thabak Kaya Matang Paisapa Horogani Masida Praja Singna Sumating Pangbiu Imphal City Lunana Lehanana Bokona Bada Praja Singi Chaurba Thodang Lei Haike Amjugi President Wangkemcha Samjaina Lunana Lehanana Pandamda Hanbo Oina Police Amadi Pau Missing Kusam Naraga Thabak Asi Pakapani Makata Nasu Police Amadi Pau Missing Punna Kusam Naduna Thabak Kaya Pakakigani Haike Haingang Kendra da BJP gi Mihut Ama Soidana Thamnabagi Pandamda Kendra Asigi Mirep Oinaba Ticket Tanariba Singna Ticket Fangba Mioi Aduda Punna Support Tauba Haina Yana Rehari Manipur Press Clubta Irabotpu Ikai Khumnabo Utpagaloina Pangthokiba Paumi Singa Unabada Haingang Kendra da BJP gi Ticket Tanariba Mioi Kyana Saruk Yake BJP State ki Executive Member Y Mangina Amatta Oina Punsina Duna Thabak Tauminasi Haike Yaubiba BJP da party ki ticket laurga candidate koi bidungba isi manga makal maten masung khare yam padagi ai koi tokai ta kiba maungda ubidana ba haitana BJP aingang mandali president amasung office bearer committee na ai koi meeting asi candidate koi ba candidate kuna meeting ama kau Jayesigi April Thadagi Manipurda Food Security Act Chanaba Hokrabasu Nauria Pakang Lapa Kendra da Praja Singh da Pidringai da Kendra gi MLA na Cheng Pibagi Tabak Chatariba Asida Kendra Sigi Miam da Suna Pibi Jehana BJP Manipur Pradesh ki Secretary O Males ki Yum da Pangtokpa Paumi Singa Unabada BJP Mandogi President Mongjam Javendra na Pongdorali Makata na Mang na Pongdoropada Cheng KG Manga Piga Dabada Pigadaba Yum Amada Manadaba Mongda Cheng Pibagi Tabak Chatare Hairiki. Adu Jelakpa Matamda Cheng Se Koina polling booth ni putare Labajida polling Kona Mogi card holder Hagadra Moina Dishina Tokonehana say list Amapore list Sida Koina Puchekudi Ekirita Chengna me Kanum the card holder of the Kiji Manga Pigadone Adu Kilo Mari Jelakpa Adigi AAY na Kilo Kuntra Manga Pigada Kilo Tara Manga Jelakpa. Adigi Ledan Jam Chabal Haiba Jagasidana, Kamina Togebo, Ledan Jam Sabandana, Kilo Ahum Kak Yelaga, Ha Anigi Jelakpa. Asina, complain Mayama, public Tigila, Koina, Kaidosi and Munatana Matunga, Akoina Budwise
DC दा कोई कंप्लेन तौजग्रे Manipur Longmi Lupki More Area Committee More the Hangdokre More Ward number 1 the Leba on Kosegi Yumda Lup Asigi President and Singazina Sabapati Oiduna Pangtokiba More Area Committee Hangdopaki Taramadu Lamdam Adong Vimio Kasu Yaki Pagumratana Manipur Legislative Assembly does set Kuntra Laiduna Territorial Council Oringeda MLA Oiramba Lekidraba Taudam Tuyaima Singa Minister Oiramba Chungkam Rasmon Singa Amasung Chief Minister Oiramba Wahengbom Nipamachagi Bitam Ahungasi Wangway Lesang Kong Maruda Hangdokre BJP Wangway Mandol the Sinana Pangtoki Bataram Aduga Loinana Boot Level Samelan Amasu Pangtoki Taramadu the BJP Marueba Taudang Lodiba Mainam Borot P. Sarat Amadi BJP Manipur State Executive Yumnam Nilamani Singana Chungwamyo Kyan Saruk Yake Yumnam Nilamanina Masagi Punsidagi Lebak Miamgi Tawai Hena Lumna Lokiba Wangway Kendagi Mihut Oina Leramba Simbu Ningsing Bahabasi Tangai Pati Haike Punsida Asan Miyang Ama Pangbang Amaktabadagi Lambi Natai Kraba Sigumba Tanza Asida Lai Way Kraba Masagi Punsidagi Hena Maral Matumpuna Makat Kraba Ahalaman Sing Sina Toramba Lanti Lambiato Nasidi Kunai Sina Ninkingum Oklabra Haibagi Wakaladuna Mang Hare Harega Asigi Sigumba Maikum Hangtopagi Auram Asi Tangai Padana Togdabaya the Bani Kanbadagi Baratia Janata Party Wangui Mandalna But Level Samelal Amaga Luinana Togdaba Sigumba Toram Mamani Manipur ki border town Oriba Moreda More Meitei Lai Thogol Kanglum na Sinduna Langban Tarpan gi Aruba Sarogama Oina Moreda Lekidaba Singi Mafamda Tarpan gi Haitha Leitha Tambagi Tarong Kuzairo Kuno Lekai the Pangtore Taramalsura Moreda Leba Ima Ibel Amadi Halaman Singa Saruk Yaki Yaripo Community Health Center Dangarang Midang Pung Tamatorum Tapamatamda Mui Karana Duty Toriba Doctor Amadi Anabagi Mui Furam Babu Yaning the Bafung Tunangasi Community Health Center Yaripo to walk on me from Chatakre General Mui Sri Matata and Goba Tabak Lokatriba Fauba OPD Amadi Emergency Service Animal Tabak Lep Kani Hiram Asiki Matanga Staff Amana Wapong Kaya Tamlakli
State Health Mission na DM College of Arts, Science amasung Commerce ki NSS unit ka kusamnaduna ngasi DM College ki multipurpose hall da blood donation camp pangthokre. Tharong ki sarugama oina college ki mahiroi sing amasung nursing na saruk yaduna DM College ki akoibada aikoi voluntary oina blood donation tausi haiba khongchat chatki NHM ki State Program Officer Tomcha Kumana lamdam asigi apunba misingi chahida Changadaba blood unit ngasi fawba yawna leitre seasonariba blood unit ase chada kun khaktama voluntary blood donor ni masina afaba blood khangbada khudong chabalai maram asina voluntary blood donor oiduna laina kayadagi lapthokse atopagi punsi su kansi haike drug abuse amadi HIV STD care tadi kan basu ngamgada maramna manipur program yam bai simatang foundation madudi ekoi kudima voluntary blood donation ni movement somda ahian yang samina rata movement ase support sihat Lamyan bahizam irabu ke chama kun suba mapo kumon tharom ga mari lenena thangmeban kendra development forum na Sinduna Thangweban Kendragi Ward number 3 Lambungi Akoibada Lam 2 Amade Drainage Sengdoki Taramama Ngarangdagi Chatarakiba Adu ngasi loisinkre Thangweban Kendragi Manung Chaliba Ward number 3 gi area sing ayambana drainage singi fibam fatabana nong kazitang chubaga ising chenpam leitaduna yumgi sumang singda chensilaktuna miyam awaba mayoknare haina miyoy amana phongdorli nong katang tabada idam lalasi yamna nungaitre ado khoina MLA da kano tawbudasu kya thawai wawai bidaba ade kano tawdabadagi khoi nungaidadadana lekai gi youth ama oina khoi kano tawga khara khaiba ba khara hairu matamdasu khoi gi thaiman gi oiba kano singse ambu kano tawbik tabde khoi youth khara punjalaga khoi idam lalasi nungaina bulambi thongji nungaina bu semjabane Nimit Tara Maridi Chupna Sathagadaba Residential Entrepreneurship Skill Development of Tamenglong District in Floriculture under BRGF scheme ngasidagi Komalampakta leba Youth Hostel da Hokre. Yes, school da leba Garden Kiena SIRD ga punna kusamnaduna training program asi pangthokpani hawdopagi taramda All Manipur Working Journalists Union gi President Wangkemcha Siamzai Retired Joint Director Department of Agriculture A Ibu Tombi Singa amadi Horticulture Department gi AO K Devdata Sarmana Maroiba Miyoi Sing oina saruk yake training program asida Tamenglong District ki tongan ba khungung tara humdoi punna nupa nupi farmer ni punna saruk yake Taramaduna Wangaladuna AO Devdata amadi Retired Joint Director Ibu Tombina Entrepreneurship amadi Floriculture gi matangda sugaina take Chief Guest oikiba Wangkemcha Samzaina training asidagi khangjinbe yaba khangjinduna masa maromdom lecture naba honaba amadi masidagi panglapa wakal lawsing adu atopadasu khangminaba mathau tai haike akan ini yang disebut sisi teman-teman pada sehingga sudah cukup tak ibu bantu. Apa pun iseng itu harus tak berhang macam tu. Nuan tahu betul ni iseng betul. Ada pada suatu kita bersama mana yang pamba kui dina potna potro do la khamna bagi ta mutero ai do do mana do Ngasigi People's Voice Niamgi Kholauda Nagamapal Soram Lekai Dalaibai Ichel Club ke convener Rajendra Kumar na Nagamapal amadi Rims Road ki akoibada thengnariba lambi thong mai amadi isingi kudung chadabasing yengshin binaba mari dainabasingi puning chingsilakli Hojik Nagamapal Rims Road ki film si koi hata pamang sahi khargi mamangda electric post hana thalamba singdu loi lokthokre lokthokri ba potu anova thalakani haibagi program lein haibiramani mari leinaba singdasu haijaba matamda tawuni haga hoji phowa mai thanbinina thambire amaromda Nagamapal tu khyathongi lambi asi hoji still lamp fajana lairi amasung yari tawadabu ma ki fuse yadabana maram oiraga hoji ngande Wenana, Hojik Oiba, Lekai Swam, Nagamapal Swam, Lekagi, drain, Amadi, Maggie, Figum Sisu, Hanya, Lekana Patre, Drain Sisu, Lambi, Sosa, Heavy Guy, Something like Namaram, Nala, Sinang Hide, and Lambi, Drain Sime, Ama, Punjin Belay,
लोइनना अखोगी नाफन स्वाम लेकाई दे लेबिरिबा अखोगी स्नाउसिंगना ngasiगी people voice की खुदोंग साबसे लौजरगा अखोगी टुटी सिंग चाबिरिबसिंगना टुटी कोंजिल फ्री दा थादोपिरिबसिंगदु अखोगी टुटी कोंजिल पांसनदिउ अदुगा नियम चुमना सिनबिउ लोइना टेंकी दा थाजलिबा इसिंगसे लोइबगा अखोगी इसिंगसे ऑफ तोबिउ हाइना सिगी people voice थ्रुदा सिंगतंगा अपील तौजरी Oinam Kendra ki manung chanbai ireng bamda ngarang hizam irabot celebration committee ne sinduna irabot ki mapo kumon thauram pangthoki tharamadu dat ningthauza lancha m saki devi ne chingba myoy kyana saruk yakhe ningthauza lancha na lamyan ba irabot na pamjaram ba top pa vap na semlamba matam amagi sasandal leiraba matamda mapu ekoina ikai khumnabada pengani haike YEO Wangoina Sindana Longjam Leka Community Holda Lamyan Bahizam Iraboki Chamo Kun Subamabo Kumon Tauram Pangto Pagaloina Toidok Hendopa Mairis in the Manamatum Pibaki Taramama Narang Pangtokre Taramada BJP Manipur Pradeski State Executive Member Kurizam Loken Yamra Muykiana Serbiyake Loken Na Haikibeda Irabon Pamjaram Basingadu Tamoy Singna Asigi Mirona Tabak Toba Changi Haike Manipur Students Association Delhi nasu irabot degi taram Delhi gi tongan ba mafam singda pangthokre hari taram aduda irom chanu sarmila su saru yake kese gi chana pathak nga pangamdaba association gi mayukta thabak toropa amasung mahiroi luchingba ama oibagi gun yaudaba YK College Wangjing gi debate and extension gi secretary su oidiba KSA Thawal District Council gi executive member Tekcham Business Amasung KSA Thawal District Council gi Deputy Secretary Wangjam Daya Lakshmi Haribamyu ani asi KSA gi matam chupagi oina KSA dagi matam chupagi oina tanthokle haina KSA Thawal District Council gi General Secretary gi cherol amana khangalakli Sarkar gi oja Tharak tabadagi khunja singna lanai oja nek laga sarkar gi school hinganana bohonari haina Senapati District ki Kongbal Tangkul Khulgi Chairman Victor Ramson na Fundurali Manamaka Taraduna Kongbal Tangkul Junior High School asi Mahiri Chamarom Hena Lairik Tamli Oja Tara Humdoi Lefam Tokpada Oja Tarekat Sarkar na Tharakpada Kunja Singh na Sel Khainaraga Oja Mari Nelaga Mahiri Singh Takpi Tambiri Kahum Leba Building Adu Chahi asigi January da Tokiba UR Havada Sokibadagi Atopa Ka Singda Jingana Karaga Lairik Takpidi Haike ꯑꯩꯈꯣꯏꯒꯤ ꯀꯥꯁꯤ ꯑꯔꯊꯀ꯭ꯋꯦꯛꯇ ꯁꯣꯛꯈꯤꯕꯒꯤ ꯃꯔꯝꯅ ꯍꯧꯖꯤꯛꯁꯤ ꯄꯥꯔꯇꯤꯁꯟꯁꯤ ꯀ꯭ꯂꯥꯁ ꯑꯃꯗ ꯑꯩꯈꯣꯏꯅ ꯑꯅꯤ ꯊꯣꯛꯑꯒ ꯁꯦꯝꯈꯤꯕ ꯑꯗꯨꯗꯒꯤ ꯀꯥꯗꯨ ꯄꯤꯛꯑꯕꯅꯤꯅ ꯑꯃꯅ ꯑꯣꯖꯥ ꯑꯃꯅ ꯇꯥꯛꯏꯕꯗꯨꯁꯨ ꯑꯁꯣꯝꯗ ꯑꯣꯖꯥ ꯑꯃꯅꯁꯨ ꯇꯥꯛꯏꯕ ꯑꯗꯩ ꯑꯉꯥꯡꯁꯤꯡꯒꯤ ꯈꯣꯜꯂꯥꯎꯈꯣꯟ ꯑꯗꯨꯒ ꯑꯅꯤꯗꯨ ꯀꯩꯅꯣ ꯇꯧꯅꯕꯁꯤꯗ ꯂꯧꯁꯟꯐꯝ ꯈꯪꯗꯕ ꯑꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅꯤ District Vector-Borne Disease Control Society Thawal District oina Anti-Malaria Month Thauram CMO Office Complex Thawal da leiriba National Health Mission gi holda hokre Tharamada DC Thawal M Joy CMO Thawal Dr. N Jayanta Kumar District Family Welfare Thawal Dr. N Akendra Susaryake Tharamgi sarkam oina malaria leina asidagi karamna ngaktokani leina asi sandoliba kang asigi maramda akang ahisingna wangang bagaloina Mayri Singhi quiz Changdamnaba amasu pangthoke DCM Joina Ministry of Health ki makada malaria haibalaina asi handaki chahi asidagi hauraga englisani kuntra pawbi manungda maru fangna muthatnaba paikhatliba thabak thoram sing asida mari lenaba department lanai lup amadi miyamna mateng pangbiu haike Ministry of Health and Family Welfare yang saura paikhatla thoram mo pandawni pandawni situmna wobonabada koi khudimar koi interpersonal communication hai jo kar ekoi akan ko hote moksi ekoi tui mo correct mind the way see business party koi see prevention tawalo paikali ko terus nasi karna yaumnya si aiwa sanjo komisar Nimitareni chumna chathagadaba wildlife chayol tharum gi sarugama oina sangai kansi haiba wakalonda cycle rally ama kaibul lamjawgi akoibada chakre Wildlife Wing Forest Department ki makada Environment Social Reformation amadi Sangai Protection Forum na sinduna Khordak Awang Lekai Minidang Makongdagi lamthakiba cycle rally kumbi kaitel pauduna laklaga Moirang Kunau Taraga Kaibul Lamjaw National Park ta Doshinke ngasigi thorum aduda PCCF Wildlife ki Conservation Forest Wildlife KS Shyam
Chief Conservator of Forest Kaibulamjao National Park RC DFO Wildlife ke sita susar yake ke angami na pangtho liba chayol thorom asida thorom kaya pangtho tuna hagola liba naha singda lamlaki sa uche kanana bai wakalon pon gani haike. It's not enough. And for me, my message today, let us all work together, because Forest Department alone or Wildlife Wing alone cannot save wildlife in the state. We all have to work together, be united, and take the message forward. Thank you. Lau singu toriba laumi singi damak athuba matamda Common Service Center hangdong na bohonari Skill Development ki damak KVK Chama India ki oina khangat pada KVK Handbook Gyawre haina ICAR New Delhi ki Deputy Director General Dr. A.K. Singana Phongdokre ngasi Senapati District ki manung chana leiba KVK Handbook da pangtopa Food Processing Unit ama hangtopa ki taramda wapa masi phongdokibani. Taramadida Central Agricultural University ki Vice Chancellor Professor M. Premjit, ICAR Umiamgi Director Dr. Bidya Deka Susruyake, Central Agricultural University ki Vice Chancellor Professor M. Premjit na Integrated Farming Toba Yamna Maru Oi Masigi Damak Ithai Lokongi Fibum Fagan Hambatai. Awang nongpokta tangay padaba lau singu potok asiga putok liba changa kena banina ahen ba putok patay haike Dr. A.K. Singana KVK Singna yari ba makai laumi singi yaifana batabag tawgadabani India government na so awang nongpok state ta lau singu potok hena putok na ba ahen ba miyang changli haike. Ngasi malemgi ahal singi numit taram all as home kumbi terakong lamlongi santi ashram da kumbi kulakpam lekai Women's Association na Lions Club Bisnupur gi makhada pangtokre taramadu kumbi kendra gi MLA S Vira Health ki Additional Director Oramba Dr. W Gulapi Lions Club Bisnupur gi L Budhi Ward ki Secretary Sobita Mangsha Tabam kumbi Municipal Council gi Councilor Babita Susawyake Al Orba Singbu Nungshina Ngapi Senbiduna Loina Bigatabane Haina MLA Bidana Fondoke. Chingai Kendra da BJP Mai Park Naba Ukrul District Town Hall da BJP Chingai Mandolgi Office ma hangdokre Taramadu da Education SK Hara Director Oramba NK Simre Yauna Myoy Kyana Saruk Yake Hayeng Gandhi Jayanti gi numit nomaizing taba maramna numit asigi mangoina na ngasi Tamenglong District ki mafam singda Park Shana Lamtu Singdokre Taramasida government ke employees sing Mahiroi Security Force amadi Civil Society singna magi mafam singda lamtu singdoke Langban thagi tarpan doiba numita ILP gi yauda lekidaba sapam Robin Hood ke khubamda imumanungi myoy singna tarpan katkre Taramadda apokpa apopi amadi lekai gi myoy kya susar yake Risla kudamro ba pausing amukahana Manipur bu India ki khwaidagi makok thongba state oina na bohona bada miyeng changani haina Governor Nazma Heptullah na phongdokre Manipur bu hena chakot pamadi santi lebe state ama ohensi harabadi Congress Party mapangal karhan batai haina Chief Minister Okram Ibobina phongdokre amadi Anasim IM ki masakta Manipur sarkar na logodaba firat chapsana khangan rabade akan bakhongjang sangsilagani haina UCM na phongdokre Yang kami semua bukan nak kurang dari